ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯦꯔꯦꯇꯔ ꯏꯁꯥꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯍꯟꯖꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯇꯪꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯏꯁꯣꯔꯤꯌꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯌꯥꯎꯔꯝꯂꯕꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯇꯥꯡꯖꯕꯤꯅꯤꯅ ꯀꯥꯗ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯋꯥꯔꯤꯁꯤꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯂꯩꯖꯔꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ, ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯏꯆꯥꯅ ꯈꯔ ꯊꯨꯅ ꯆꯥꯎꯔꯕꯗꯤ ꯈꯟꯖꯕ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯄꯅꯣ? ꯋꯥꯅ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯋꯥꯅ ꯁꯦꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏꯅ ꯌꯥꯝꯃꯟꯕꯅ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯁꯣꯟꯖꯔꯛꯄ ꯈꯛꯇꯅꯤ ꯃꯇꯣꯝꯇ꯫ ꯏꯃꯥ ꯏꯄꯥ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯀꯧꯊꯣꯛꯍꯩꯗꯦ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯁꯥꯡꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯣꯏꯍꯜꯁꯦ ꯅꯨꯡꯁꯤꯕꯇꯅ ꯊꯜꯂꯕ, ꯈꯟꯅ ꯆꯩꯅ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯕꯇꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯃ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯈꯟꯅ ꯆꯩꯅꯕ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯇꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯤꯚꯤꯡ ꯔꯨꯝꯗꯣ ꯄꯨꯝꯅ ꯍꯦꯛ ꯅꯤꯜꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯗꯣ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯕꯨ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯕꯒꯤ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯅ ꯐꯅ ꯄꯥꯝꯖꯔꯕꯁꯨ, ꯐꯅ ꯅꯨꯡꯁꯤꯖꯔꯕꯁꯨ, ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ? ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯤꯔꯣꯟꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯕ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯣ ꯑꯩꯅ ꯈꯨꯗꯛꯇꯨꯗ ꯏꯈꯨꯠꯁꯤꯃꯛꯅ ꯊꯗꯠꯀꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯝꯆꯥꯟ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯍꯦꯛ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒ ꯄꯨꯅꯤꯜꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯁꯥꯐꯨ ꯀꯟꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯅꯤꯡꯈꯤꯕ ꯈꯟꯈꯤꯕ ꯊꯕꯛ ꯑꯃꯠꯇꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯣꯡꯗꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯋꯥꯠꯇꯕꯤꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯤ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ? ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯉꯥꯏꯍꯥꯛ ꯆꯔꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯕꯣꯡ ꯕꯣꯡ, ꯁꯦ ꯊꯣꯡ ꯁꯝ ꯍꯥꯡꯉꯨꯁꯦ, ꯀꯔꯤ ꯀꯔꯤꯅꯣ ꯐꯒꯗꯕꯗꯣ ꯏꯔꯦꯟꯖꯅ ꯇꯥꯟꯅꯁꯤꯁꯦ ꯏꯃꯥꯒ꯫ ꯅꯪꯅ ꯑꯗꯨꯝꯅ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯂꯣꯏꯅ ꯐꯔꯗ꯭ꯔꯣ? ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯪꯈꯥꯏ ꯊꯨꯒꯥꯏꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯋꯥꯇꯕꯤ ꯃꯥꯅ ꯃꯆꯥꯕꯨ ꯐꯅ ꯀꯧꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯕꯁꯨ ꯍꯥꯡꯂꯛꯂꯔꯣꯏ ꯈꯪꯕꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯈꯟ ꯁ꯭ꯇꯤꯌꯔ ꯀꯦꯁꯇꯨꯗ ꯀꯨꯝꯊꯕ ꯍꯧꯔꯤ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯁꯥꯐꯨ ꯀꯟꯅ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯂꯤ ꯑꯃꯨꯛ꯫ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯋꯥꯇꯕꯤ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝ ꯂꯣꯝꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ꯫ ꯄꯨꯅꯤꯜ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯤ꯫ ꯁ꯭ꯇꯤꯌꯔ ꯀꯦꯁꯇꯨꯗ ꯂꯦꯞꯂꯤꯕ ꯃꯃꯥꯗ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯁ꯭ꯇꯤꯌꯔ ꯀꯦꯁꯇꯨ ꯀꯨꯝꯊꯈꯤ꯫ ꯋꯥꯇꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯄꯥꯈꯠꯅ ꯕꯣꯡ, ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯄꯨꯅꯤꯜ ꯊꯧꯋꯥ ꯁꯥꯗꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ, ꯍꯪꯉꯧ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯅꯣꯏꯅ ꯂꯣꯏ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯤ꯫ ꯒꯔꯥꯖꯇ ꯈꯥꯝꯂꯤꯕ ꯃꯥꯒꯤ ꯀꯥꯔꯗꯨꯃꯁꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯇꯕꯤ ꯃꯥꯡꯒꯣꯜꯒꯤ ꯁꯤꯔꯤꯗꯨꯗ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯐꯝꯂꯒ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯝꯕ ꯄꯥꯞ ꯂꯪꯖꯔꯨꯕꯅꯅꯣ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯟꯕꯤꯔꯤꯕꯁꯤꯕꯣ? ꯋꯥꯇꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗꯤꯕ꯫ ꯄ꯭ꯔꯦꯝꯆꯥꯟ ꯃꯌꯨꯝꯗꯒꯤ ꯁꯥꯎꯅ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯗ ꯈꯪꯍꯧꯗꯦ ꯃꯣꯏꯔꯥꯡ ꯌꯧꯈꯤꯕ꯫ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯃꯅꯤ ꯆꯥꯎꯔꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯐꯩꯗꯣꯝ ꯁꯦꯝꯂꯒ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯁꯦꯝꯂꯤ꯫ ꯎꯃꯥ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯣ ꯁꯪꯒꯣꯏꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯩꯁꯨꯗꯨꯒ ꯇꯞꯂꯤ ꯇꯧꯗꯨꯅ ꯆꯠꯄ ꯍꯧꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯕꯣꯛꯀ ꯃꯄꯥꯒꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯂꯤꯕ ꯃꯁꯨ ꯅꯨꯄꯤꯅ ꯃꯕꯣꯛꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯕꯣꯛ ꯇꯥꯅꯕ ꯈꯔ ꯀꯟꯇꯛ ꯍꯥꯏꯔꯛꯂꯤ꯫ ꯑꯕꯣꯛ,
ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯝ ꯁꯪꯒꯣꯏꯁꯤꯗ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ? ꯎꯃꯥ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯁꯥꯗꯨꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯁꯦ ꯋꯥꯏ ꯍꯥꯏꯗꯅ ꯑꯕꯣꯛꯁꯤꯡ ꯉꯥꯏꯍꯥꯛ ꯆꯠꯄ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦꯍꯦ ꯑꯇꯣꯟ꯫ ꯑꯕꯣꯛ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯕꯣꯛꯀꯤ ꯀꯗꯔꯗꯣ꯫ ꯁꯦ ꯆꯥꯁꯦ ꯑꯣꯏꯅ ꯊꯛꯇꯣꯛꯁꯦ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯟꯀꯣꯛ ꯇꯧꯕ ꯁ꯭ꯇꯤꯜꯒꯤ ꯒ꯭ꯂꯥꯁꯇꯣ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯨꯗ ꯊꯝꯂꯤ꯫ ꯏꯔꯩ ꯃꯕꯣꯛꯀꯤ ꯆꯥ ꯁꯔꯨꯛ ꯄꯤꯔꯝꯂꯒ ꯃꯄꯥꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯄꯤꯕ ꯏꯪꯈꯣꯜꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯤ꯫ ꯀꯥꯔꯗꯨꯗꯒꯤ ꯇꯦꯟꯅ ꯀꯛꯂꯤꯕ ꯃꯁꯝ ꯑꯗꯣ ꯄꯣꯡꯅ ꯄꯨꯡꯉꯧ ꯉꯧꯔꯒ ꯆꯍꯤ 60ꯃꯨꯛꯀꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯑꯍꯜ ꯑꯃ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯏꯔꯩ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ ꯄꯨꯄꯨ? ꯄ꯭ꯔꯦꯝꯆꯥꯟ ꯃꯌꯨꯝꯗꯒꯤ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯏꯔꯩꯒꯤ ꯏꯪꯅ ꯀꯧꯔꯛꯄ ꯄꯨꯄꯨ ꯍꯥꯏꯕ ꯃꯤꯡꯒꯧꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯁꯣꯏ ꯃꯥꯡꯈꯤꯗꯨꯅ ꯍꯥꯏꯐꯦꯠ ꯆꯨꯝꯕꯥꯜꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯅꯣꯏ ꯕꯕꯥꯕꯨ ꯂꯩꯕ꯭ꯔꯣꯅꯦ ꯏꯆꯥꯇꯣꯝꯕꯤ? ꯂꯩꯔꯗꯤ ꯕꯕꯥꯗꯨꯝꯗ ꯀꯧꯊꯣꯔꯛꯎꯕ꯫ ꯏꯔꯩ ꯃꯄꯥꯒ ꯈꯪꯅꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯧꯊꯣꯛꯂꯨꯔꯤꯕ ꯃꯤꯡꯒꯧꯗꯨꯗ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯅ ꯂꯠꯂꯤꯒ ꯇꯧꯗꯨꯅ ꯀꯅꯥꯅꯤ ꯍꯥꯏꯖꯧꯒꯦ ꯄꯥꯕꯗ? ꯏꯝꯐꯥꯜꯗꯒꯤ ꯕꯕꯥ ꯄ꯭ꯔꯦꯝꯆꯥꯟ ꯂꯥꯛꯍꯧꯏ ꯁꯤ ꯈꯛꯇꯃꯛ ꯍꯥꯏꯌꯨ ꯅꯣꯏ ꯕꯕꯥꯗ꯫ ꯍꯣꯏ꯫ ꯃꯄꯥꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯂꯣꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯏꯪꯈꯣꯜꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕꯅ ꯑꯃꯗꯤ ꯋꯥꯡꯂꯕ ꯆꯨ ꯄꯥꯝꯕꯤꯁꯤꯡꯕꯨꯅꯒ ꯂꯨꯝꯁꯤꯟꯈꯤꯕꯅ ꯁꯨꯃꯥꯡꯗ ꯈꯥꯝꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯜꯇꯃꯛ ꯇꯥꯔꯒ ꯃꯁꯛ ꯎꯈꯤꯗꯕꯅꯤ꯫ ꯃꯅꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯪꯂꯛꯂꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ꯫ ꯑꯇꯣꯟ ꯀꯅꯥ ꯂꯥꯛꯍꯧꯒꯦꯅꯦꯍꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯅ? ꯄꯥꯕ ꯏꯝꯐꯥꯜꯗꯒꯤ ꯄ꯭ꯔꯦꯝꯆꯥꯟ ꯀꯧꯏ ꯍꯥꯏ ꯃꯁꯝꯒꯗꯣ ꯄꯣꯡꯅ ꯄꯨꯡꯉꯧ ꯉꯧꯏ ꯑꯍꯜ ꯑꯃ ꯂꯥꯛꯍꯧꯏ꯫ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯅꯤ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯥꯊꯨ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯔꯩꯗꯣ ꯏꯉꯛ ꯉꯛꯅ ꯆꯦꯟꯈ꯭ꯔꯤꯕ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯒ ꯃꯥꯁꯨ ꯇꯞꯂꯤ ꯂꯥꯛꯂꯒ ꯁꯣꯜꯍꯧꯔꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕ ꯉꯁꯤꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯁꯤꯕ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯗꯥꯏꯅꯦ? ꯃꯅꯤꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯇꯁꯦꯡꯅ꯫ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯃꯅꯤ ꯂꯥꯛꯄꯗ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯅꯤꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗꯨꯗ ꯃꯥꯁꯨ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯇꯥꯎ! ꯃꯅꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯇꯥꯎ! ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯀꯧꯅꯔꯗꯨꯅ ꯆꯍꯤ ꯀꯌꯥ ꯎꯅꯔꯨꯗ꯭ꯔꯕ ꯄꯤꯛꯂꯤꯉꯩꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ꯫ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯋꯥꯈꯜ ꯂꯩꯕ ꯏꯔꯩꯗꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯂꯤ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯄꯥꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕ꯫ ꯎꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯍꯜꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯃꯁꯛ ꯈꯪꯕ ꯉꯝꯗꯕꯒꯤ ꯉꯥꯏꯍꯥꯛ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯩꯃꯥ ꯏꯆꯥ ꯄ꯭ꯔꯦꯝ ꯑꯣꯏꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯁꯛꯁꯤꯗꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯎꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯃꯅꯤꯗ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯎꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯅꯤꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥꯁꯦ ꯑꯩꯕꯨꯗꯤ ꯅꯤꯡꯕꯨꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯕ ꯖꯥꯠꯅꯤꯅꯦ ꯀꯣꯟꯅ ꯈꯪꯕ ꯑꯣꯏꯔꯁꯨ ꯏꯁꯛ ꯐꯥꯎꯗꯤ ꯈꯪꯕꯤꯔꯛꯑꯦꯕ꯫ ꯍꯥꯏ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯏꯆꯥꯕꯨꯗꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯀꯥꯎꯕ ꯂꯩꯔꯣꯏꯗ꯫ ꯏꯃꯥꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯦ ꯃꯤ ꯃꯁꯛ ꯈꯪꯕꯁꯦ ꯈꯔꯗꯨꯛ ꯇꯞꯄꯒꯤ ꯋꯥꯅꯤꯗ ꯄ꯭ꯔꯦꯝ꯫ ꯏꯔꯩ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯞꯂꯞ ꯏꯪ ꯂꯥꯎꯔꯕ ꯃꯥꯒꯤ ꯑꯇꯥꯕ ꯀꯌꯥꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯖꯔꯛꯂꯤ꯫ ꯄꯥꯕ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯃꯅꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯦꯡꯉꯣꯏ ꯑꯇꯣꯟ ꯉꯁꯤꯗꯤꯅꯦ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯑꯃ ꯆꯥꯁꯤ꯫ ꯅꯪ ꯏꯝꯐꯥꯜꯒꯤ ꯄꯥꯕ ꯂꯥꯛꯏꯉꯩꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯤꯖꯍꯧꯔꯁꯤ꯫ ꯏꯔꯩ ꯃꯄꯥꯅ ꯃꯥꯅ ꯈꯪꯕ ꯃꯤ ꯃꯥꯅ ꯉꯥꯡꯂꯛꯄ ꯋꯥꯗꯨꯗ ꯍꯦꯟꯅ ꯃꯀꯣꯛ ꯃꯆꯥꯗꯨ ꯉꯥꯡꯗꯨꯅ ꯇꯨꯃꯤꯟ ꯇꯤꯡꯉꯛ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯄ꯭ꯔꯦꯝꯆꯥꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯃꯅꯤꯁꯨ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯃꯆꯥꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯃꯁꯛ ꯇꯥꯛꯂꯛꯂꯤ꯫ ꯌꯦꯡꯉꯣꯏ ꯑꯇꯣꯟ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤꯕ ꯃꯤꯁꯛꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦꯍꯦ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ
ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯝꯕ ꯄ꯭ꯔꯦꯝꯆꯥꯟꯗꯣ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯏꯔꯩ ꯍꯧꯖꯤꯛꯇꯗ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯛꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯂꯤ꯫ ꯃꯄꯥꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯀꯥꯞꯄ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯗꯨ꯫ ꯄ꯭ꯔꯦꯝꯆꯥꯟ ꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯏꯆꯥ ꯑꯇꯣꯟꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯩ ꯂꯩꯍꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯄꯥꯒꯁꯦ ꯃꯁꯛ ꯈꯪꯕꯤꯔꯝꯗ꯭ꯔꯦꯅꯦ꯫ ꯏꯔꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯃꯁꯛ ꯈꯪꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯠꯇꯦ ꯀꯩꯁꯨ꯫ ꯄꯥꯕꯗꯤ ꯏꯝꯐꯥꯜꯗ ꯍꯦꯛ ꯌꯨꯝ ꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯩ ꯅꯣꯡꯇꯁꯨ ꯂꯥꯛꯇꯦ ꯑꯩꯈꯣꯏꯗ꯫ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯃꯁꯛ ꯑꯣꯜꯂꯦ꯫ ꯅꯍꯥꯟꯋꯥꯏꯒꯤ ꯐꯣꯇꯣꯗ ꯌꯥꯎꯕ ꯄꯥꯕꯗꯣ ꯑꯗꯨ ꯃꯥꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯝꯒꯗꯣ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯑꯗꯨꯗꯩ ꯑꯩꯁꯨ ꯄꯥꯕ ꯃꯥꯜꯂꯨꯗ꯭ꯔꯤꯅꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯏꯔꯩꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯣꯟ, ꯅꯪ ꯄꯥꯕꯁꯤ ꯃꯐꯤ ꯃꯔꯣꯜꯒꯁꯦ ꯍꯣꯡꯗꯣꯛꯍꯜꯂꯒꯅꯦ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯨꯀꯣ꯫ ꯏꯄꯥ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕ꯫ ꯀꯔꯤꯒꯤ ꯉꯥꯅꯣ ꯏꯇꯥꯎ? ꯂꯩꯔꯨꯔꯅꯨ ꯉꯥꯒ꯫ ꯀꯥꯡꯁꯣꯏꯔ ꯀꯩꯅꯣꯝꯃ ꯊꯣꯡꯉꯒ ꯁꯤꯡꯖꯨ ꯑꯃ ꯏꯆꯥ ꯑꯇꯣꯟꯗ ꯁꯨꯍꯜꯂꯒ ꯍꯥꯎꯅ ꯆꯥꯍꯜꯂꯣꯏꯔꯦ꯫ ꯀꯥꯡꯁꯣꯏꯗꯨꯅ ꯏꯇꯥꯎꯅ ꯈꯔ ꯇꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯁꯤꯡꯖꯨꯒꯤ ꯃꯆꯜꯗꯨꯅ ꯅꯄꯥꯅꯇ ꯁꯦꯝꯃꯝꯃꯣ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯥꯡꯖꯤꯡꯒꯗꯣ ꯍꯦꯛꯂꯒ ꯑꯩ ꯉꯥ ꯂꯩꯕ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗꯒꯤ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯍꯣꯕꯦ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯔꯩ ꯄ꯭ꯔꯦꯝꯆꯥꯟꯗ ꯑꯣꯟꯁꯜꯂꯗꯨꯅ ꯄꯥꯕꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯏꯔꯩ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ ꯈꯤꯇꯪ ꯀꯜꯂꯞꯅꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯕꯣꯛ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯣ꯫ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯂꯒꯦ꯫ ꯏꯃꯨꯡꯗ ꯄꯥꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨ ꯂꯥꯛꯑꯣ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯈꯤ꯫ ꯎꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯅꯦ ꯍꯦꯛ ꯑꯇꯣ ꯅꯪꯕꯣ? ꯅꯪ ꯄꯥꯕꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯉꯥꯡꯂꯤꯗꯨꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯍꯥꯏꯋꯥꯅꯤꯗ? ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗꯨꯗ ꯐꯅ ꯏꯪ ꯇꯞꯄ꯭ꯔꯥ ꯈꯟꯕꯅꯤ ꯑꯩꯒꯤꯁꯨ ꯅꯨꯄꯤꯁꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯦꯔꯤ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯎꯃꯥꯒꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗꯨꯗ ꯅꯣꯛꯂꯒ ꯎꯃꯥꯕꯨ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯂꯤ꯫ ꯄꯨꯅꯤꯜ ꯔꯣꯖꯤ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯃꯥꯒꯤ ꯀꯥꯔꯗꯨ ꯈꯥꯝꯂꯒ ꯔꯣꯖꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯨꯡꯃꯨꯛ ꯑꯁꯨꯝ ꯉꯥꯏꯔꯕ ꯃꯇꯨꯡ ꯌꯥꯃꯣꯡ ꯍꯥꯗ ꯇꯞꯂꯤ ꯃꯁꯝꯒꯗꯨ ꯅꯥꯟꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯄꯨꯅꯤꯜ ꯔꯣꯖꯤꯒꯤ ꯌꯥꯝ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯗꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯔꯣꯖꯤꯅ ꯊꯣꯛꯂꯛꯂꯤꯕ ꯃꯑꯣꯡꯗꯣ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯖꯤꯛ ꯁꯨꯛꯆꯜꯂꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯣꯖꯤ ꯄꯨꯅꯤꯜꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯄꯨꯅꯤꯜꯗ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯥ ꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗꯨꯗ ꯀꯩ ꯃꯤꯠꯌꯦꯡꯅꯣ? ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯨꯀꯣ, ꯀꯤꯖꯩ꯫ ꯕꯦꯠ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯄꯨꯅꯤꯜ ꯍꯧꯖꯤꯛꯁꯨ ꯃꯈ꯭ꯋꯥꯡꯗꯨ ꯑꯗꯨꯝ ꯃꯦꯠꯂꯗꯨꯅ ꯅꯪꯅ ꯑꯩ ꯀꯤꯕ ꯕꯦꯠ ꯃꯥꯟꯕꯒ ꯂꯩꯔꯤ? ꯅꯠꯇꯦ, ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯂꯤꯁꯦ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯍꯥ? ꯌꯥꯗ ꯇꯧꯔꯤꯅꯤꯗ꯫ ꯄꯥꯎꯡ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯍꯣꯠꯅꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈꯤꯕꯩꯅꯦ꯫ ꯁꯥꯎꯔꯅꯕ, ꯃꯇꯨꯡꯗ ꯀꯨꯏꯅ ꯉꯥꯏꯍꯜꯂꯔꯣꯏꯒꯦ꯫ ꯄꯥꯎꯡ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤ, ꯆꯠꯂꯁꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯀꯦꯁꯤꯟꯅꯔꯞ ꯇꯧꯅ ꯉꯥꯡꯂꯛꯄ ꯋꯥꯗꯨꯗ ꯅꯨꯄꯥ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯝꯕ ꯄꯨꯝꯕꯗꯣ ꯁꯣꯏ ꯃꯥꯡꯈꯤꯗꯨꯅ ꯅꯣꯛꯃꯤ ꯀꯥꯔꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯊꯧꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯏꯂꯣꯠ ꯍꯣꯏꯗ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯕ ꯀꯅꯥꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯇꯞꯅ ꯏꯪꯅ ꯀꯦꯅ ꯉꯥꯡꯂꯛꯂꯕꯗ ꯐꯅ ꯁꯥꯎꯔꯝꯂꯕꯁꯨ ꯇꯦꯊꯔꯣꯏꯗꯕ ꯅꯨꯄꯥ ꯂꯩꯔꯝꯂꯣꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄꯗꯥꯏꯗꯨꯗ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯃꯌꯨꯝ ꯍꯟꯅꯕ ꯁꯦꯝ ꯁꯥꯏ꯫ ꯃꯅꯤꯅ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯥꯡꯖꯤꯡ ꯀꯩꯀꯥꯒ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯍꯥꯞꯂꯤ꯫ ꯑꯁ, ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯏꯇꯥꯎ꯫ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯅꯣ? ꯁꯤꯁꯦ ꯏꯇꯥꯎ ꯈꯤꯇꯪꯅ ꯆꯥꯅꯕ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯒꯤ ꯆꯥꯅꯕ ꯁꯔꯨꯛꯁꯨ ꯍꯥꯞꯄꯤꯕꯅꯤ꯫ ꯊꯦꯡꯈ꯭ꯔꯅꯤ ꯏꯇꯥꯎ, ꯏꯝꯐꯥꯜ ꯌꯧꯕꯗ꯫ ꯏꯆꯟꯗ ꯁꯤꯗ ꯆꯠꯅꯤꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏ꯫ ꯁꯤꯗꯩ ꯐꯣꯟ ꯇꯧꯈꯣ ꯍꯥꯏꯔꯁꯨ ꯌꯥꯗꯦꯗꯣ꯫ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯣꯡꯃ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯒ ꯅꯪꯒ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎꯗꯨ ꯄꯨꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯒꯥꯔꯤ ꯇꯝꯅ ꯄꯨꯏ꯫ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯎꯃꯥ ꯑꯃꯗꯤ ꯏꯔꯩꯗ ꯅꯣꯡꯃ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯅꯤ ꯒꯥꯔꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯦꯝꯆꯥꯟ ꯀꯣꯏꯗꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯍꯥꯏꯔꯛꯂꯤ꯫ ꯏꯇꯥꯎ, ꯅꯪꯉꯣꯟꯗꯒꯤ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯤꯗ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯈꯔ ꯍꯦꯛ ꯊꯨꯅ꯫ ꯀꯔꯤ ꯄꯣꯠꯅꯣ ꯏꯇꯥꯎ? ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯣꯠꯄꯨ ꯑꯣꯏꯔꯗꯤ ꯄꯤꯊꯣꯛꯁꯤꯉꯥꯏꯗꯅ ꯏꯇꯥꯎꯒꯤꯕ꯫
Ngasi di hairoi. Nongma nachanapiga laglagi. Adui numitu do ina itaw dagi niragi. Ngasi gidi chatlagi ko itaw. Hoy itaw. Aroy boy na marup anido nung sinako na ramnaga Premchandso mayong may kaitam na hankirami. Pilot ki yumdani punil na. Ngasi jealousy. Ngasi di yaro yada. Nongma pajana chinsi ba. Nang na nongma chinsi hayrag disi character suragay. Yung pan ba say yam lai di da. Ay nangonda madugi wabiyo hay kibra. Wahanda ba yaro yada. Dahoy gi ima paong na ay mo jelo rabini hay na mamamoy ba pambiroi. Maduda ay na imong duda karam na haraw-haraw kong tangjalag to na yung dudi mauoy bang amchadarino. Madupong na magdaw ay nasolve daw gani. Maduda nang na toy nawani ngay oy di. Da, nang sukan na yung uni. Mani magkuna pam na pamawa manam yung duda. Karam na nungay na len gani hay do. Madugi nang nawaron harisi kanada na ay nangasay tagi harisi ba? Pagi-pagi dagi makoy anido asum ang kanirak pahuragli. Makoy ani nung kanirak pa do tama do da pilot do janglak do na. Bye, Roger. Nakoy ani na sangnaraga thogliba family problem say solve to bangam la. Aduna nakoy ani gyanta na tamni na wari sana. Maduna thogliba family ge problem sing say warushi na mapurak pangam gani. Rosie matway nung ngay na pilot do ansundo na konagli. Pilot, mapakalyam yaudi. Ngayaki ori da bamanglan da taw. Tungi karim te sukhandi. Ngayaki ningag pa da mana tawrise. Sina karam nam akoy ni lemina ba yado no. Nang sumdo khalu ni. Pilot su kompam khangda ik atawa na hoy Tommy. Roji nang nahayar da su. Ado tamna yunjana akoy ni warushi na madi purak pangam na wari sanar. Masi hay banatana pang mangam matingam da sulay tiro khayde. Punil ngayaga sumang do na layram laga. Pog hawala do na tilamagalaw. Why is the kakairam naga perprep toki? Rosie so palota chaloki hairam naga masupanalgi matungda chanchatong na inaki. Tokriba ani do dayeng naga pilot so sonja hauri matomda. Marup ani gi matingdi pangningi. Adobo pangningi haido na so matingdo alsingi mayog telepa so pamda bana upay dilaytri. Warang nuko marup ani ma. Baba, kari hay gani heton. Adubura, impagi baba say yamsati bra. Majana pigi wahang duda, manido noklado na kumnagli. Yamsati ba malura bra na hijana, nang impal baba da. Hoy, ngasay gari de kum tharak pagi masak da, ayu haway ba. Aduda yamsati ba mali, ay di baba. Sati da bani da. Yam pabani nang impal baba do. O ado baba hawai mari chat pisisu numit ani humni leranga chayung mi bayarni ko mari se yam chatleba. Ipa su khalami bani karam kan hawai je sei yung bisigi haidana. Uma su tabli jeshu du galakli asunu piga majanu paga makoy anina inkol da horiba napido phoiraga wari sanariba dugi manaktamna. Mapa majana sanariba warido luramdaidagi tahawwana khumlakli. Ho, khanaba nadi oiro yemani thabagoina pangthokdrade. Mani mamaido phalai thoraklaga. Taramani khoi magi haunabi. Mina wari sanaridugi luramdai tabidomo. Irei mabokdo ansiladuna. Abo, kaino thabagoina pangthokdeba. Uma nokfit katawaduna. Isugi lohong bagini dana ton. Iraidu khanglaw walaw khalakli. Abo! Umadi thawadum sadana. Ayma, kaidorage ni he. Nang nadugam haraw na abog da kawrakli duba. Nang babaleri se karasi kayo ne. Iray mabaki makong mayada mana phoiraga pairiba napi kharadu lang silamnaga hawalaga gamgam chatki. Umadi chatkriba masunupigi matawduda yenglaga nokja haure. Manina Ima, nang sidiba ko. Layrangi mapog na supoglo, isor magi mandir su yung ngamda. Mapog tibi layrangum kiem ladra, janap hamlayta na daibang sida. Ahing gining tibi singkaray gom, ayok gining tiba sagtambo uhawda. Oy rabra pangkag lamlan bi ay giso. Singya layrang, ingya laydo.